Ipa Ipu shingna Thambiramba Iramdam Asi Ngakpa Ngamdaba Luchingba Pham Konduna Leibiranu yumbu na sheidangba leiriba si matam shangna leingaklon shoirambadagini haina Shiv Sena Manipur President M Tombi phongdokhre wafam asi ngasi babu prada leiba Shiv Sena Manipur office ta pangthokiba paugi mifam amada makna phongdokhibani paugi mifam aduda makna makhatana hai India ki Parliament mifamda ekhoigi mihutni haiduna thakatliba Luchingba singna protocol ngaklibani haiduna mareibak maramdam mai hongna chaklaba fawbuda wafam amada Parliament ki floor ta thamba ngamdaba haibasi yamna ikainingai ne irang asi thanipan suraklaba fawbuda center ki maikai dige waroishin purakna bahonaraktaba maikai khuding nongmai makhon amade makeup mirau kholna thallaba matamasida leiba ki Luchingba singna center ki yaka yengduna leibasi angakpa fawi Maramasina Lakadoriba, Kumjala Singani Kunmarigi, Parliament Mikhalda, Manipur Miamgi Kaloidaba, Masagi Pham Khaktamak, Kongani Khangba, Luchingba Saba Singdi, Political Party Shingna, Ticket Piduna, Mihutoina Tagat Pirakano, Lamdamasi How the Pukchaba, Chaujarakpa, Ekoi, Nasidi, Lamdamasi the Saidanglaga Himbagum Hingli, Hausek, Maitay Singna, Sekmai, Palil, Fogakchau, Ikai Landuna Chatpangamdre, Subnatagi Tampaki Mafam Kara Sidagi Hentopa Yadrin Lady. Yamna ngaklibadi leingakna National Highway singda passenger bus service lehanna bohonarakpada Assam Rifles amadi Central Forces singna athingba piriba sengakpane isagi lamda isana chatpa yadaba state asi Manipur khakta da oiramgane atai state singda asumna tawde maramaduna maitai aikhoi isagi lamda refugee amagum leire haibada haiman buthokloi haina makna makata khi lammasida pokpa lammasida sawba Ipa Ipu na Thambiramba khoigi lammasida leijariba khoise akhoi si lamdangba khoigi refugee oire akhoi isagi lamda isa se khoi si refugee oire awalomde bios digi akhoi gi kanodagi sigi chengmai se khiba kangla tombi dagi akhoi haget pe yadre ada ai yamna sida akhoi gi nungai tabamna Susanpur amadi Dimapur lambi tongan ba akhoi international highway gi samnariba saisa अखोई मनपुर स्टेट ट्रांसपोर्ट कॉर्पोरेशन की बस थाबसे मधुमो अखोई की असम रफलना बीएसएम ना मधु चप यादे न थिंगिसे मसी मनपुर सरकार की पॉलिसी की मखादा मियाम सिंह अदो नहांगोई चप यादबदो न्यू ईयर की अदुगी ममा मसा उनबा अदगी मागी पंथुंगफम यौन चप ngमदबदो नुंगसिनन नबगी अखोई की लंबी म सेमबा हौजबगी अदुगुंबा गवर्नमेंट की थबगदो मधु सेंट्रल फोर्सेस ना मधु चंगबा यादे न थिंगी अयाब यावदे न हाय